ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯤꯊꯤꯟꯆꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 6ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯃꯣꯇꯤꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯎꯈꯤꯕ ꯄꯥꯃꯦꯜ ꯑꯃꯥꯏꯕꯤ ꯃꯣꯇꯤꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯂꯣꯌꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯠꯅꯗꯕ ꯇꯧꯔꯛꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯄꯣꯠꯁꯦꯝꯅꯤ ꯍꯥꯏꯕꯁꯤ ꯂꯣꯌꯥꯗ ꯇꯝꯈꯤ꯫ ꯂꯣꯌꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯄ꯭ꯔꯤꯇꯤꯗ ꯆꯤꯡꯅꯕꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯑꯃꯥꯏꯕꯤ ꯃꯣꯇꯤꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯔꯛꯄꯗ ꯄ꯭ꯔꯤꯇꯤ ꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯨꯋꯥꯡ ꯄ꯭ꯔꯤꯇꯤ ꯎꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄ꯭ꯔꯤꯇꯤꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯗꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯒꯝ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯂꯨꯋꯥꯡ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯃꯛꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯖꯒꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯔꯝꯆꯠꯇꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯂꯣꯟꯕꯤꯒꯤ ꯅꯃꯥꯗ ꯅꯪꯅ ꯄꯥꯎ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯗꯨ ꯄꯦꯟꯗꯅ ꯁꯣꯜꯂꯝꯂꯒ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯨꯡ ꯈꯔ ꯂꯥꯞꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯏꯟꯅꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯍꯔꯤ ꯍꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯅ ꯄꯥꯃꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯗꯤ ꯆꯤꯡꯅꯩ, ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯤꯃꯥꯡꯗ ꯇꯧꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯆꯤꯡꯅꯩ꯫ ꯍꯔꯤꯗꯤ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯕꯦꯃꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯃꯦꯜ ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯆꯠꯂꯤꯗ, ꯏꯇꯩꯃꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯁꯤꯕꯒꯤ ꯀꯞꯄꯗꯨ ꯎꯔꯒ ꯃꯣꯇꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯅꯤꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯤꯚꯝ ꯑꯃꯗ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯌꯦꯡꯂꯒ, ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯔꯅꯤ, ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ, ꯑꯩ ꯂꯣꯏꯅ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯑꯍꯤꯡ ꯃꯣꯟ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯝꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯛꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯒ ꯍꯔꯤ ꯍꯣꯏꯗ ꯄꯥꯎꯗꯨ ꯀꯞꯅ ꯇꯝꯂꯔꯤ꯫ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ, ꯃꯪꯂꯥꯛꯅꯔꯤꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯍꯤꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ? ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯔꯤꯁꯨ ꯇꯥꯟꯅꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯇꯥꯆꯧ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯔꯤꯅ ꯊꯦꯝꯕꯨꯡꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯣꯇꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨ ꯍꯥꯠꯂꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯕꯗꯤ ꯄꯣꯛꯇꯦ꯫ ꯑꯍꯤꯡ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯕꯣꯏ ꯑꯗꯨꯝ ꯈꯜꯂꯤ꯫ ꯃꯣꯇꯤꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯦꯝꯕꯨꯡ ꯍꯣꯏꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯊꯥꯗꯣꯏꯒ ꯕꯦꯝꯕꯦꯝꯒꯅꯁꯨ ꯃꯣꯇꯤꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯏꯆꯦ ꯇꯣꯛꯑꯁꯦ, ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ꯫ ꯃꯣꯇꯤ ꯀꯞꯇꯨꯅ, ꯉꯔꯥꯡꯇꯅꯦ ꯏꯇꯦꯛ ꯇꯦꯛꯅ ꯇꯨꯝꯈꯤꯕꯗꯣ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯃꯣꯏ ꯕꯕꯥ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯞꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯄꯥꯃꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯔꯤ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯕꯅꯤꯅ ꯋꯥꯗꯨ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯑꯗꯨ ꯑꯁꯨꯝ ꯋꯥꯟꯊꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯕꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯑꯗꯨꯝ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯈꯝꯕꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯏꯁ, ꯃꯋꯥꯗꯨꯁꯨ ꯁꯤꯔꯦꯌꯦ, ꯁꯤꯁꯅꯨ, ꯌꯨ ꯌꯥꯝ ꯊꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯍꯦ, ꯃꯪꯂꯥꯛꯅꯔꯒ ꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯁꯨ꯫ ꯑꯣ, ꯑꯗꯨꯕꯣꯕ ꯌꯨ ꯌꯥꯝ ꯊꯛꯄꯅꯤ, ꯁꯤꯖꯈꯤꯕꯅ ꯐꯩ ꯍꯥꯏꯕ꯫ ꯑꯗꯣ
पाखंग मचा अमा सिबदुदी ओंथोंग नुंगाई खिद्रेदा मोइगी इंखोल असे करिनो अमा फत्तब लेरमगदब माली लाई खुरुमगे हाइदिने अतोप नुपी अमनमु अदुने अमाइबी मोती मसामक्सु लेरी अदुगा ओंथोंग नुंगाई खिद्रेदा अतोप अमनमु हाइरई सियुबु तमलबदी कनानाबु थिंबं ngamludoino यारे इबानीगी वाथीसे तोअसी मिना तारगा मु मतमदु मोतीदु पोलोय फमदगी मसा पुंबा इसिंगना पुंगलुप लुपलगा कारकलमी नुपी अनि खंगना सानरंबा वारीदु तारगा ममितु पाइना यंगलमलगा चटख्रे इस मिजिंग सिदी ओथोंना हाइना खिदेदा अदुने अइना ngasayna sigumba warise haigum se haidra असमना नुपी अनिदु कीना मोतीना चटखिबा दोमदा यंगलगा लेहवी असमना नुंथिल नुमिदांग वाइरमदु माइबा लुखोई थेंबुंगिदा लाक्ले खंबा सिबगी पावदु लेकाय मिना तमकपदगी मासु तारबनी यामना मिपाइना थेंबुगी मयुम अतुदा चेंसिलक्तुना पावदु तमले हाय करिनोने इबुंगो अइना तारकलिबा पाव असिबो थेंबुंगसु उपाय लेते थोकलिबा मिसी मिना अदुगी मरमदा वारी पुनमक लुखोइदा लीरे लुखोइ वासु तरे तरा थोकना खल्लबा मतुंग आई येंगेसे पुनमकसे नंगी नतई मना तहोनबा सोइदना ओइरमगनी थेंबुंगदी वाफम अदु खरा यानिंगदे हाइबगी मवों उत्तुना कमदौना ओइबा याबा वानोजा लुखोइ तमना खुमई येंगसी आइना येंगलगा लोइना थोकलगदबा ngaktani असमना नुमिदांगी पुंग 3 तारकपा ngaiduna lei लुखोइसु लाइगी पोलम चैरम पुनमक मागी ममांगदा लोइना थमलबा मतुंग वखल मुना खंथादुना लाइगी थोरमदु तौबा होरई ममेक बंगना उरे मोती के सत्तमदु मदु उबदा लुखोइ ममाई ममितु हाइफेट छुकलदुना लई सोमदा मोती मसादा करिनो अमा फावरकपा अदुदा मासु मागी लाइछनबदु हवरक्तुना कनानो हाइदुना येंगथोई ओ अमाइबा लुखोइ नंग वासिदा यावसिलकलबको नंग मंगनसु आइगे मायोक्ता लेपनिंगलबा लुखोइना मचिंदा सोंदुना ओथोंना हाइना सानैदको अमाइबी सोमदा मोतीना अमुक खुमई यारदी ओजा माइबा खुंखुमदु हंदोकपियु आइगी इथौ यामना वाली लुखोइना अमुक खुमी करी नंगी नथौ करी करंबा वालीबा अफबा थबक ओरदी आइना मतेंग पांगे अदुबु फत्तबा मीगी सोकपा याबा ओरदी अदुमना तौगनु अमाइबी मोती नोक्तुना मी अमगी मनुंगी ओइबा थबक थौरंबु नंगोंदा हाइदोकद्रा अदु सरुक नफमदा हनखो असो अपन जाउनरक्त्रिङै लुखोइसु साउनिंगमना लोइरे अदुक जामना लाक्सबा असुक मी उसितबा हाइना अदुगी मतुंग मसा अदु तपना फमथरदुना लुखोइना हंगई नंगना सिगुंबा मयाम अमा तौरिबसी करिगिनो फत्तबा थबक्ति अदुमना तौगनो मोती तंजा चारे खन्ना मागी हौख्रबा वारी पुंबा लीबा हौरई ओजा माइबा नंगना हंगबगी आई वारी से लिथोकलबनी अदुबु वारी से तारगा नंग आइबुदी साउबिगनो मरमदी आइसु साउनिंगखिदुना पांथोकलिबनी मसिदा लुखोइना लिरो नंगे वारी पुंबा आइंगोंदा लिरो करिगी साउगदौरिबनो मोती कप्तुना वारी अदु लीबा हौरई आइना अहानबा लाइगी नुसित तोंबा हौरकपा मतम आइगी इकुबो माइबा थेंबौना याखिदी महाकना आइगी लाइबु नमसिनदुना थमनबा अखंग अहै माइबी कया तानदुना युमदा पोरखी आइसु पेंदबदी पुई अमुकसु इथंता लाइबु वारुजै कना अमतना मसादा लाई तोंब हाइबसे पामनदबनी अदुगी मतुंग आइबु लाई नमसिलगा थमखी मतमदु आइगी इकुबोक जामना फाउरी मागी मसक ममिंगबु सकना सुनदुना लैरबा मतमनी असिगी मतुंग आई खरा साफना लैरकले मदुदगी आई नोंगमा खुलगी वा खननी हाइबदगी खुनाक अचौबगी लंपाकलोमदा लाखी मी यामना चिनबा मफम ओइबगी आई खजितंग थैदोक्तुना खुनाक मनाक्तुदा लेपगा लैबनी माइकसु हौना खोंगबनिना अदुम ताई लेकाइगी कैगी बोर्डकी मरुओइबा वारी कया सानरबा मतुंग आई खुनाक अदुगी मरुम अमदा फमथै मतमदुदा लिन अमखक लैबदु आई उरे आई इसादा हयतबा इथिल अमदी फाउखी लिन अदु ममैदी उरे मकोकती उबा फंगदी मियोइबगी हाइनबा अमसु लैबनी करिगुंबा मफम मतम सादना लिनगुंबा थेंगनबा तारबदी लिन अदुगी
ꯃꯀꯣꯛꯀ ꯃꯃꯩꯒ ꯎꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩ ꯏꯁꯥꯗꯨ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯏꯊꯟꯇ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯔꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯈꯤ꯫ ꯑꯩꯒꯤ ꯃꯪꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯇꯛꯏ꯫ ꯑꯗꯨꯒ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯑꯇꯤꯌꯥꯁꯤꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯃꯁꯛꯇꯨ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯥ ꯑꯁꯤ ꯅꯤꯛꯈꯠꯂꯛꯇꯨꯅ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕ ꯍꯧꯔꯛꯄꯗꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯊꯤꯕ ꯍꯧꯈꯤ꯫ ꯃꯇꯝꯗꯨ ꯂꯥꯏꯅꯧ ꯆꯪꯉꯛꯄꯒꯤ ꯂꯩꯐꯥꯎ ꯌꯥꯝꯅ ꯀꯟꯅ ꯆꯨꯝꯃꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯌꯦꯡꯕ ꯌꯨꯝꯗ ꯃꯤ ꯀꯌꯥ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯩꯕꯨ ꯋꯥꯔꯧꯕ ꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ꯫ ꯑꯩ ꯊꯣꯏꯅ ꯍꯦꯟꯅ ꯅꯥꯆꯤꯡꯂꯨꯗꯦ꯫ ꯏꯁꯥꯒꯤ ꯂꯥꯏꯅ ꯀꯟꯈꯤꯕꯅ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯥ ꯁꯨꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯗꯕꯗꯒꯤ ꯄꯥꯎ ꯂꯥꯛꯈꯤ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯕ ꯍꯩꯇ꯭ꯔꯤ꯫ ꯃꯗꯨꯅꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯑꯩ ꯍꯩꯇ ꯍꯥꯏꯕ ꯂꯥꯛꯆꯔꯕꯅꯤꯅ ꯆꯠꯂꯤ꯫ ꯃꯇꯝꯗꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯀꯥꯏꯈꯤꯕ, ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯂꯨꯈꯣꯏꯅ ꯇꯞꯅ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯔꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯀꯨꯕꯣꯛꯅ ꯀꯔꯝꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯣ? ꯃꯣꯇꯤ ꯃꯈꯥ ꯇꯥꯅ ꯀꯞꯇꯨꯅ ꯂꯤꯔꯛꯏ꯫ ꯑꯩꯃꯛꯅ ꯊꯥ ꯁꯨꯔꯕ ꯑꯉꯥꯡꯗꯨ ꯍꯥꯠꯈꯤꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯊꯥ ꯁꯨꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯩ ꯃꯐꯝꯗꯨ ꯌꯧꯕꯒ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕ ꯃꯁꯛꯇꯨ ꯎꯕ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯤꯍꯨꯟ ꯄꯥꯏꯔꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯑꯉꯥꯡꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯦ꯫ ꯃꯗꯨ ꯈꯪꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯊꯝꯕꯧ ꯆꯪꯂꯛꯇꯨꯅ "ꯍꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯅ ꯇꯧꯔꯤꯗꯣ ꯇꯞꯊꯈꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯀꯣ" ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯕꯣꯛꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯅꯃꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯎ꯫ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛꯅꯤꯀꯣ ꯍꯥꯏꯔꯤꯁꯦ"꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯏ ꯂꯩꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯊꯝꯕꯧꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯁꯦꯝ ꯃꯁꯨꯡ ꯑꯃ ꯂꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯖꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡꯗꯨꯕు ꯇꯥꯏꯕꯪ ꯐꯥꯎꯈ꯭ꯔꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯖꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯁꯦꯝꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯊꯝꯕꯧ ꯃꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯅꯣꯡꯃꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ "ꯇꯟꯖꯥ ꯆꯞ ꯆꯥꯔꯤꯉꯩ ꯑꯉꯥꯡꯁꯤ ꯇꯥꯏꯕꯪ ꯐꯥꯎꯍꯟꯅꯕ ꯇꯧꯍꯧꯁꯤ ꯍꯩ, ꯅꯈꯣꯏ ꯆꯪꯅꯕ ꯇꯧꯔꯣ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯈꯨꯝꯈꯤꯗ꯭ꯔꯦ, ꯁꯣꯔꯗꯤ ꯍꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯕ ꯃꯇꯨꯡ ꯁꯤꯅ ꯐꯪꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯧ ꯁꯥꯎꯒꯠꯂꯛꯇꯨꯅ "ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯤꯒꯤ ꯁꯣꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯄꯅꯤꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯣ? ꯑꯩꯗꯤ ꯅꯪꯁꯦ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯃꯅꯥꯏꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯦꯀꯣ"꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯀꯞꯇꯨꯅ ꯑꯩꯕꯨ ꯁꯥꯎꯅ ꯆꯩꯔꯛꯈꯤ꯫ "ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯅꯪꯁꯨ ꯐꯪꯕ ꯑꯣꯏꯌꯨ"꯫ ꯊꯥ ꯇꯔꯥ ꯄꯨꯗꯨꯅ ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯒ ꯑꯁꯨꯝꯅ ꯎꯕ ꯐꯪꯍꯟꯕꯤꯕ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯏꯕꯤꯅꯦ꯫ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯁꯤꯅ ꯃꯤꯍꯥꯠꯄꯤ, ꯅꯪꯁꯨ ꯂꯦꯝꯅ ꯐꯪꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯨꯝꯗꯨꯒꯤ ꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯇꯥꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯏꯔꯥꯏꯕꯛꯁꯤꯗ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯈꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯋꯥꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯀꯅꯥꯅꯁꯨ ꯅꯦꯛꯄ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯀꯤꯅꯈꯤ꯫ ꯃꯥꯏꯕꯤꯒ ꯆꯪꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝꯒ ꯇꯧꯕꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯛ ꯎꯅꯔꯒ ꯆꯠꯅꯕ ꯐꯥꯎꯕ ꯉꯝꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯕꯣꯛ ꯊꯝꯕꯧꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯈꯟꯈꯤ ꯊꯝꯕꯧꯅ ꯅꯥꯔꯤꯕꯁꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ ꯀꯞꯇꯨꯅ ꯁꯣꯜꯂꯛꯈꯤꯕ ꯁꯥꯞꯇꯨꯅ ꯐꯪꯈꯤꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩ ꯑꯃ ꯃꯤꯡꯆꯠ ꯊꯤꯔꯕꯁꯨ
मासु सोइदना सियनी खनबदा यामना हराउखी असुमना कन्ना नारकपा अनाबा अदुना इकुबुकी सेवा तौबा अदुम चंगी थादोइगा सिना सिनादुना सेवा चंकी नोंमगी नुमितनी थंबौ अइना सेवा तौबा चंगकपसी मसादा चिंगनबदी अदुम पोई मरमदी माना तौखिबा फत्तबा मरालदुना थोइचासी मपुगा यामना यानै मपुना हारिखै इल्ली मपुगी मनाक्तुदा तुम्मी नादुना लेरिबा मपुगी खुंयादा तुम्दुना अदुम लई अइना थादोइगी महुत सिन्दुना अनाबा अदुबु संहौरे थोइचादी तुम्ली अइसु साउनिंगमनबगी मयाइना कनासु उद्रिङै मोन नमसेन्दुना थंबौबु हाटकी थौदोक्तु थोइचाना मिकअप थोरकपगा मपा चानना उरबा जानी थोइचाना माबो करिनो नंगा तौरिसिबु करिनो असुमना अइना मोनदु फट थादोखी थंबौदु सिरबोय निंखी अइसु पाखटपा हेमंदुना थोइचागी नारुमदा कन्ना थाजिनखी अंगांगदु इंगाव ngौना हौगलकपदा अइना अदुमना तौरुबदुदा ज्ञान मांगदुना ताखै अइना पमदुना माबु मागी कादा हिफनखै थिम्बुंगा थादोइगदी मागी कादा लैखी अइना कपतुना इकुबुक सिरे हाइबदा मयाम लोइना चेंसिलक्तुना कप्पा हौरई पोलोइबदु अइना याददुना नमदुना अहिंग अदुदा पोलोइहनखी मरमदी थंबुक सिरबरा सिद्रिबरा हाइबदु चपचाना खंबा ngमखिदी असोमना पोलोइ फमदा थंबौ हौगलखी अदुसु अइना मिथिन चैना थिंदुना मैरक्ता इंजिनखी अइसु सीदबा माइबा थंबौबुसु अइना नमदुना हाटखी असी हायरगा मोतीदु नोगलई लुखोय पिसुम सुक्तुना तारी मागा पाव फाउनरंबा लाइगी थौरम अदु लोइसिल्लबा मतुंग लुखोय वारियसिंग अदु करमना लीगनी खली अदुबु लिथोक्त्रे सोयदना साउनरनी खनखै साउरगा तौरकपा थबक खुदिमक अफबा नते खंदुना कना अमतदा लिथोक्त्रे अदुगी महुत करिसु तरोइदा अइना फजना खोइरोम थोखरे मखाताना करिसु तौबा ngamlaroi ओजा थेंगले मीगी खोइरोमगदबसु लई ngasiगidi हानख्रगे को खुदोंग चाद्रदी हेक्ता हाइरो असी हाइरगा थिम्बुंगना माइबा लुखोइबु थिंदोखरे माइबा लुखोइ मथनता असुकपा थोंगाल अदुदा थोलकपदा मसादा करिनो अमदी फाउखी मतमदुदा वाफल मरक अदुदा फेरे फेरे हाइरक्तुना किहल खंगलखी लुखोइ लाइसोन कया सोलदुना लुवांग होइगी युम जंगनबा चटली लुवांगना तंबदगी वा लोइना तारब मतुंग लुखोइदु हेना हेना सौनिंखै माइबा लुखोइना लोयादा हाइरई लाई खोइरोमदुना येंथोकदरिबा मीदुदी अइखोइना लोइना खंगले अदुदी करी अमुक तौखिनी माबु वरकपा अमदी चुमले मसीदा लोयाना होय ओजा माइबा अदुमंगनि अइना खलिसिसु लुखोय लाई खोइरोमबा हौरकलगा मोतीदा पोसेम कया हंदुना थाखी मोती सोमदा लैबा ngamदना कुचेन चेले लुखोइना साउना हाइरई नंगना थारकलिबा पोसेम मयामसै नंगोदा लोइना हल्लबनी है असी हाइरगा मनुंगदा पोट खरा लंगचिल्ली यिरुम अमा थुगाइदुना येंबदा मनुंगदा ई मयाम अमा चंगदुना लेरमले यिरुमगी मपामसिंग अदुदा तिनथ्रोक मानबा मयाम अमा मरिंग मरिंग चटपदु जिंगहल्ली हाय सी उरबो नुपा मचा मालिया अमदी लुवांग ngakpana loikhre masida lukoina makha tari se amaiba motina loina tawri base aduga nangi nupi ahalgi khusu yauri bani bungo asumna hainaraba matung laigi thorong khara tawramlaga lukhoi mayumda hankhre ahingdu lukhoi ningaidana tumkhre magi mathakta khaliba kangkhal adu tapna tamna mahaki mamaida tasillatuna lukhoidu sor phungallaklaga मखुद अदुना मसा मथनता मखोरी मेसेंजै माना तुमलिबा फमुंग अदुगी फगलांगदा तारिबा ममी अदुता कनागुंबा अमन्ना माबु मखोरी मेटपगी ममी अमदी तारी सोमदा मसा मथनतना मेसिंजदुना अमाइबा लुखोई थवाई थाखरे मोतीना सोमदा मागी मिंगसेट अदुदा लुखोइना करी तौरी यिंगलगा पीना नोई अइगी मायुक्ता हेक लेरकपा मी खुदिमक अइना लेमना अमता थारोय हारदी थारोय दबनी असबना लुखोय की थवाइसु मोतीना लोक्सिनखी नोंग अलकपदा माइबा लुखोय सिरे हाइना हाइनरकपा अदुदा थिम्बुंग होइदु ngakpana लोइख्रे थादोय पाउदु ताबदा साउदुना माइबी मोतीगीदा कपतुना चेलक्तुना सुमांगदा लेपलगा हाइरई मतमदु मोतीदी मसा इरुज माइथाजदुना लाइगे सेबा
ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯂꯤ ꯊꯥꯗꯣꯏ ꯃꯣꯇꯤꯒꯤ ꯂꯥꯏꯒ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯔꯨꯛ ꯈꯨꯗꯨꯞ ꯀꯨꯟꯊꯗꯨꯅ ꯀꯞꯄꯤ ꯍꯦ ꯏꯁꯣꯔ ꯅꯛꯃꯛꯅ ꯑꯁꯦꯡꯕ ꯃꯣꯇꯤꯒꯤ ꯃꯁꯥꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯁꯨ ꯐꯪꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯕु ꯃꯥꯅ ꯍꯥꯠꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯒꯤ ꯁꯥꯞꯅ ꯈꯨꯝꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯥꯕꯨꯗꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩꯅ ꯂꯥꯜꯂꯦ ꯑꯩꯅ ꯐꯪꯒꯦ ꯃꯥꯅ ꯂꯥꯜꯂꯦ ꯃꯥꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯇꯨꯅ ꯃꯣꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯠꯂꯛꯇꯨꯅ ꯊꯤꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯏ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯒꯤ ꯃꯃꯜ ꯅꯪꯅ ꯐꯪꯕ ꯑꯣꯏꯌꯨ ꯃꯥꯏꯕꯤ ꯅꯪꯅ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯊꯦꯝꯕꯨꯡ ꯍꯣꯏ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯣꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯂꯝ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯏ ꯂꯝ ꯂꯥꯞꯄꯅꯤꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯃ ꯅꯦꯛꯇꯨꯅ ꯆꯠꯂꯤ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯕꯗꯧꯅ ꯇꯧꯕꯗꯨ ꯃꯣꯇꯤ ꯃꯁꯥꯗ ꯁꯃꯤꯟ ꯑꯃꯗꯤ ꯐꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯃꯥꯜ ꯄꯣꯔꯛꯄ ꯇꯇꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯣꯇꯤ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯨꯡꯁꯤꯟꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯂꯧꯐꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯇꯥꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯁꯣꯛꯂꯕꯁꯨ ꯊꯋꯥꯏꯃꯛꯇꯤ ꯃꯥꯡꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯇꯤꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯠꯂꯦ ꯃꯐꯝꯗꯨ ꯂꯥꯏꯐꯝꯁꯨ ꯑꯣꯏ ꯍꯥꯏꯅ ꯑꯁꯤꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯥꯒꯤꯇ ꯈꯟꯗꯨꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏꯅ ꯃꯩ ꯍꯧꯅ ꯆꯥꯛꯇꯨꯅ ꯁꯤꯟꯊꯔꯝꯕ ꯄꯤ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯈꯨꯗꯛꯇ ꯂꯥꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯅꯆꯤꯡꯕ ꯏꯪꯈꯣꯜꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯦꯝꯕꯨꯡꯒ ꯍꯔꯤꯒ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏ ꯍꯔꯥꯎꯗꯨꯅ ꯌꯦꯡꯊꯣꯛꯂꯦ ꯍꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯤꯊꯤꯟꯆꯩ ꯑꯃ ꯂꯩꯔꯦ ꯊꯝꯕꯧꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏꯅ ꯌꯨꯝꯁꯤꯗ ꯇꯝꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯩ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨꯕꯨ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯣꯏꯆꯥꯒꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯗꯨꯅ ꯐꯖꯅ ꯂꯩꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯁꯨ ꯃꯤꯔꯣꯜꯂꯛꯈꯤ ꯊꯥ ꯁꯨꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯤ ꯊꯣꯏꯆꯥꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯊꯣꯏꯆꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ